अहानबदा मरु ओइबा पाव क्वाकता मना की मोयरांग तुरेन बंदा खुथोकना बलेप्ट्री कुकी सिंगना बॉम कापथरकपदा खुंजा अमा सोकले फुबालागी लांगोल तागी केनेल गी लौकोल दा लौ सूरीबा खुंजा सिंगदा कुकी खुलाई पाइबा सिंग अमदी सिक रेजिमेंट की कांगबुना नोमई कापसलकपदा लौमी अमा नोमई मरुना पांडुना लाइकनख्रे सूचनारिबा कुकी खुलाई पाइबा सिंगना कौटुकता सुततना नोमई अमदी बॉम कापसलकले खुंजा सिंग अमदी मैरा पाइबी सिंगना अहिंग नुंथिल नाइदना खुलंगा हौरे मणिपुर की गवर्नर अनुसुया उइकेना सीपीआई अमदी सीपीआईएम की पार्लियामेंट की मेंबर मंगाना साबा टीमगा उनादुना हौजिक लमदम असिदा थोकलिबा इरांग असिगी मतंगदा वरी सनख्रे सीएम ना थौबु ओइदुना चीफ मिनिस्टर सेक्रेटरीता लेंगाक असिगी मिनिस्टर अमदी एमएलए सिंगना सरुक यादुना स्टेट असिगी हौजिक ओइरिबा फिबम असिगी मतंगदा कुपना खना नैनख्रे खुरुमजरी नोंथेलगी मामी टीवी मणिपुरी पाव पिनियंग ताबिरिबा सिंगबु लोइतोंगबम प्रियंताना तराम नौचरी हौजिक पाव संदोकना पिजरी सूचनारिबा कुकी खुलाई पाइबा सिंगना बिष्णुपुर डिस्ट्रिक्ट के क्वाकता मना की मोयरांग तुरेन बन मनाकता ngarang numidangi हौजिक फावबा लांदारक पलेप्ट्री सिक्योरिटी फोर्स की कांगबुनसु हंदुना अकन ममोंगदा खुथौनरी ngai ngasi ayuk pung 10 rom taba matamda kuki khulai paiba singna bom kapsalakpagi thodokta kwakta ward number 8 tagi khunja ama soktuna north AOC da leiba ras medi city da laika nakraba miyoi adugi maming MD Waris Khan chahi 19 apokpa MD Ayub Khan kawi mahaki khong amadi pukchep ki sarukta bom machet na panbagi dakfam lei mahak Bishnupur district hospital da laika naram laba matungda ras medi city da amuk pukhalaki bani haire लौबुक लौ सुमिनाबा मचिल मनाव अनि कुकी खुलाई पाइबा ला लौबु सिंगना नोमै कापसलकपगी थौदोकता मनाव निपा नोमै मरुना पांडुना सोकले थौदोक अदुना मरम ओइरगा लौ सुबा लौमी सिंगमी पाइनबा पोक्तुना लौबुक्तगी समजी खाइनादुना चेनक्रे थौदोक अदु ngasi ayuk pung 9 makhairom taba matamda Bishnupur district ke Moirang kendra gi manung chanba phubala maning langol tabi canal haina khangnaba lokol da thokibane soglaba mioi adugi maming yumnam ranjan chahini funithoi apokpa laikhidraba kauba kawi phubala ward number 2 dagi ne mahaki masada nongmai maru ani panduna sokpadagi haujik ras medi city da laikanari पावसिना हाई सोकलबा युमनाम रंजन महाकी मयाम्बा प्रफुलोगा लोइनना लौ सुरिंगैदा कुकी खुलाई पाइबा सिंगना नोमै कापसलखिबनी हाइरे सिरिजिबे लै बेतु जे मोस लैयाना खोजे लौकन सु सबने मोय जो सुबा यारे आया पीजे सुने अदु सुरो मत्तु हे नो कापोरेबा दुवे कापोर मत्तु लिगे इरिजिबे याव नि कापोरेबा खोजे माथि सो पाले हाबिसे खुंगे कोन पाथां कान लौकन चमनेबा अदु सु सिरिजिबे कापोसिना खोजे मत्तु नंग कापसलबे तौ मसे चवना पुंग मापन निपान मखन मखन काबा दा दु ओइदे अदुदा मिजे पय कोर कपोरा बने अदुदा मोय सिरिजिबे काम लेपना कापोरे ngarang numidang pung 10 makhairom taba matamda Sengmai police station ki manung chanba kautruk ki singthaktage kuki khulai paibani chingna basingna bom amadi nomai kapsalaktuna landarakre haire kuki khulai paiba singna nomai kapsalakba aduda khungakliba khunja singnasu handuna maikai animakta nomai kapnake थौदोक अदुगी पाव फंगबदगी सिक्योरिटी फोर्स की कांगबुसु मफम अदुदा चंगसिनबगा लोइनना माइकै अनिमक्ता पुंग अमरोम मतत ओइना खुथोकनखि मदुदा माइकै अनिमक्ता असोक अपल यावखिबा लैते हाइरि थौदोक अदुना मरम ओइरगा माइकै अदोमगी मैरा पाइबि सिंगना नुमिदांगी मतमदा लंबीदा थोक्तुना खुनगाक सेनबगी थबक लेप्तना चथरि Angkat
ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯦꯛ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯥꯕ ꯊꯤꯗꯅ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯣ ꯏꯔꯥꯡꯕꯨ ꯍꯦꯛ ꯂꯩꯔꯕ ꯑꯩꯈꯣꯏ ꯀꯥꯡꯁꯨ ꯍꯌꯦꯡ ꯀꯗꯥꯡꯃꯟ ꯁꯤꯡꯗꯥ ꯑꯗꯨꯒ ꯀꯧꯇ꯭ꯔꯨꯛ ꯆꯤꯔꯥꯡ ꯍꯔꯥꯎꯊꯦꯟꯁꯤ ꯑꯩꯈꯣꯏ ꯂꯝꯁꯥꯡꯁꯦ ꯐꯥꯎꯔ ꯂꯣꯏ ꯆꯠꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯁꯦꯟꯇꯔ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯆꯦꯛ ꯇꯧꯕ ꯑꯗꯒꯤ ꯑꯍꯤꯡ ꯂꯦꯞꯄ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯕ ꯆꯠꯊꯕ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯀꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯦꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯂꯥꯟ ꯃꯈꯣꯡꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯄꯥꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯃꯣꯏ ꯄꯥꯎ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯀꯩꯊꯦꯜꯗ ꯊꯠꯂꯒ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯀꯅꯥꯅ ꯀꯩ ꯂꯥꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯛ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯉꯥꯅ ꯁꯥꯕ CPI ꯑꯃꯗꯤ CPIMꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯃꯉꯥꯅ ꯁꯥꯕ ꯇꯤꯝ ꯑꯗꯨꯒ ꯔꯥꯖꯚꯕꯟꯗ ꯎꯅꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯂꯦꯐ ꯄꯥꯔꯇꯤꯒꯤ MP ꯖꯣꯟ ꯕ꯭ꯔꯤꯇꯥꯁ ꯕꯤꯀꯥꯁ ꯔꯟꯖꯟ ꯚꯠꯇꯆꯥꯔya ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯁꯨꯗꯥꯔꯥꯌꯟ ꯑꯃꯗꯤ ꯕꯤꯅ꯭ꯌꯥ ꯕꯤꯁ꯭ꯋꯥꯟꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯗ ꯇꯛꯁꯤꯟꯈꯤ ꯑꯃꯗꯤ ꯇꯤꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯨ ꯄꯥꯎꯗꯝꯈꯤ Chief Minister N. Birena Thaubu oiduna ngarang Chief Minister Secretariat lengak asigi minister amadi MLA singna saruk yaduna state asigi hojik oiriba fibamgi matangda mifam ama pangthoktuna kupna khana nainakhrei mifam aduna hojik lamdam asida normalcy hanjin hanaba wafam sing kupna khana kibaga loinana hojik lawu pantha asida lamdam asigi lawmi singna mathau tariba har sing mapung fana fanganna basu khana ki hairi Mifam aduda lawu singogi minister Thongam Biswajiti hojik state asida leitabana maram oiraga saruk yakide haire Tha asigi mangadagi hauduna lamdam asigi tongan mafamsingda irang asiga mari leinana saramba bunker sing security force ki kangbuna thugaibagi thabak leptana chathari ngarangsu security force ki kangbuna Churchampur district ke Dongjang amadi Imphal East district ke Leitan Pokpi foothills ki sarukta operation chathakibaga loinana mafamsing aduda saramba bunker sing thugaiduna mangankhri haire Imphal Dimapur lambi paringda ngarang ayuk pung 4:00 tarakpa matamda kuki jati na namna khundaba modbungda kuki micham singna Imphal dagi Dimapur tamna chatkhiba passenger bus ama athingba pibaga loinana Imphal tamna halakhan khre hairi bus adu meitei pangal amana thaubani amasung bus aduda tongliba mioishing adu mitai amata yaukhide bus aduda tonglakhiba mioishing aduna masa masagi Aadhaar card na chingba chechang puthoktuna utlabasu chatpa yaroi haina athingba adum pirakhibane Mafam aduda Central Forces singna mathau pangthokliba mafam nisu hairi Giana Helping Groups Porampatna YM High School Kakching Kalyan Ashram amadi Kairak Sanatombi High School singda hangliba relief camp singda hidak langthak kaya mating pangkhre loinana Kha Manipur College Kakchingda hangliba relief camp ta cheng hawai thau thum amadi hidak langthak singzu mating pangkhre hairi Lamdam asida thokliba kanglupki irang ngasiga thana numit humphumangani sujankhre irang asina maram oiraga kanglup anigi maikeida awaba khudong thiba kaya mayoknari ahing nungthil kaya tumba chaba khangdana masa masagi khun ngak seliba meitai village volunteer singi mafamda we di meitai hozai asamna angamba senfam khara UNESCO Manipur gi khuthangda mating pangkhre village volunteer singi mathau taba pochai sing ORS kang hidak chengpak raincoat na chingba sing kharadang oirabasu laibada mating oinaba ahanba ani suba pikhrabagi matungda ahumlak subo oina lupali singkun gi senfam kuchinarakibani hare loinana thokliba irang asi athubada loishinaba India government amadi Manipur government anina pukning changladuna kangluk ki irang na mayum makai mai thadok pikhraba Manipur ge sugnu amadi kakching khunau dagi laktuna hojik Golaghat district Assam ge
Numaligaagi mafam amada nupi angang yauna changjafam lauduna leiriba meitei miyoi mapanda makhoigi awabada mating kharadang oinaba ahanbagi oina wi di meitei hozai asamna lupa lising manga thakre amadi makhoibu tungkoina tangdu laitana leiba yanaba kari tauba yabagi haibadu yengsinaba wi di meitei hozai asamgi tim ama athubada chatlagani haire Hojil Manipurda Kanglop Aniki Asoba Irang Asida Ekoi Udemiti Huzaina Manipurgi Lojin Loya dan Nak Seliba Sinau Bai Puding Makta Apoinan Namjaba Siengi Tembangwena Ahansada Lupali Singkuta Matang Damu Lupali Singkun Hauziksu Masisu Ekoi Lupali Singkun UNESCO Manipurgi Tangda Setamasi Adonisi Tan Baikna Nazare Ginambatuna High was Setamasi Equigi with the meeting Huzai President that Nizaraba Yamba Yamba Bidamanina Equigi Kisial Minam Georgia Silasi UNESCO Manipurga Habina Baikana Sinazari. Union of Social Upliftment USU Kuraina Haujik Oidiba Manipur gi tangdu leita draba phibam asida tangai fadana ngasi fawba divide and destroy policy chathaduna leiriba central amasung state government pu achumba mayonda purak pangamnaba amade chinko ki militants singna le palaitana chatharakliba terrorist ki thawong ki mayokta miyam gi oiba akanba pressure ama mathau tarakpana tangai fadana miyam gi oiba mifam ama pangthoktuna warep sing launaba lakliba tang mapan gi ayuk pung tara makai taba matamda Kurai Lamlong da Laiba Sangit Kala Sangam gi Holda Union Asigi Unit Club Maira Paibi Youth Sing Leibak Miyam Yauna Mifam Ama Pangthok Lagani Mifam Asida Saruk Yabina ba Union of Social Upliftment na Leibak Miyam da appeal Torakli Hauzik Oiriba Manipur gi situation asiga mari leinana Khwaramban Ima Kaitel Joint Coordinating Committee for Peace na Women Convention on Peace and Normalcy in Manipur haiba hiramda resource person kayana saruk yaduna nongmagi oiba mitfam ama pangthoki mifam aduda resource person sing adude Hemanta Ningomba Editor Sanalaibak Ranjita Gonmai Secretary Kabui Mothers Association CI Silaramani Principal DM Arts na wangangke Mifam Masida President Member Oikiba Heights Binona Haike Manipur da Haujik Thokliba Irang Asida Mama Oibi Singh amasung CSO Singna Amato Oina Punsinduna Laibak Asibu Kalase Manipur Miyamna Khankiba Miyam gi mihut Singna Dolgi Khena Balaitana Manipur amasung India government ta taksinduna athuba matam gi manungda Irang asi loishinna basindrabade Mama Singna akan makongjang changsilagani haina ima asina haike Tandu leita pam leitraba nama sing sinang ngasi sing makan din sanase pangthoi bagi maram di kali no haibada haure iba I hau tamthira ba I hau ase matau karam hain tawnaga laksin bang ngamduna norman sida lakadage bis oidadage aduna di akhang ahai sing ma ja sing tawraga makoi dagi advice lauraga ta si Maduna Chanaba Yagadra Yarodra Hibus being sea Hibaki Wakalonda, Ikona Sigma Convention, Adumo, coordinating committee, my gate again, I queen a Kandabada, I queen election that Tagat Krabamion, Manipur Gomena Sigumba, Lanpamase, my own of them to E Hibase, Imagi, Amatang Iraba, Wakaloni. Aroibada Marueba Pa Omuhana Pizari. Kwakta Manaki Moirang Turen Banda Kutongna Baleptri Kuki Singna Bom Kaptharak Pada Kunja Ama Sokle.
Fubalaagi Langol Tabi Kenel gi Laukonda Lau Suriba Kunja Singda Kuki Kulai Paiba Sing Amadi Sikh Regiment ki Kanguna Nongmai Kapsilakpada Laumi Ama Nongmai Maruna Panduna Laikana Kray Suzana Riba Kuki Kulai Paiba Singna Kautuk ta Sutatana Nongmai Amadi Bomb Kapsilakli Kunja Sing Amadi Maira Paibi Singna Ahing Nungtil Naidana Kulnga Hori Manipur ki Governor Anusia Uikena CPI amadi CPIM ki Parliament ki member mangana saba temga unaduna hojik lamdam asida thokliba irang asigi matangda wari sanakre amadi CM na thabu oiduna Chief Minister Secretary ta lengak asigi minister amadi MLA singna saruk yaduna state asigi hojik oiriba phiram asigi matangda kupna khana nainakre Mami TV ki nungtil ki Manipuri pau midyang tabiri basing bo amukana khurumjari